Asuk pikraba state Manipurda ing tapa amadi achumba phanganba ngamdraga chawkraba India da kari tawgadoribin haina outer Manipur parliamentary constituency gi MP Alfred Kangam Arthurna ngasi parliament mifamda fongdokre thasigi kungani thoidigi haudun hauji chathariba parliament ki budget session gi ngasi lok sabha da chathakiba mifamda MP na wangang duna thatara manga faraklaba Manipur gi irang ngasigi matang da house ki pongning singsin ki mangna fongdoraki bada Prime Minister Narendra Modi gi lengak Lakraba matung India da Modi na hai he to saf mumkin he haina pumna makna ngangnari Modi na pumna maki achumba tawgani hai kibadu Manipur gi achumba wayel adu kadai da chatkrabagi haina hangki miyamna aihak pu thajaba amaga loinana mihut oina khangalakpani Parliamenta basan taruna ba miyamna tharakpanate kumjali singani taramari da India gi center da Lengak lakraba matung chewalama kangdana Union Minister kaya Manipur laklamba adu mamang chahigi irang haukiba May 3 gi matungdagi laklamba Union Minister sing adu kadai de leikrabagi kumjali singani kungu humdoi gi matung asi fawa minister amata Manipur da uba phangjiba asi karigino haukiba chai tara dagi Prime Minister Man Ki Baat program taraga lagli Adubulamdam asigi mayumda hanjinma ngamdana leiriba nupi angang singi mikap mirau khol sing asi taba ngamdabra haina nungaitaba wafam sing pongdokhi Prime Minister Narendra Modi amadi Union Home Minister Amit Shah karigidamak Manipurda lakning dribano Prime Minister na Manipurda laktuna irang asi loishinana ba house ki pongning singsin ki loinana handak puthoki ba budget ta awang nupok state singda tourism chakhotna ba wafam pandriba se India ki tourism map ta yawhanduna Lamdam asigi miyambo mipan tangdana hingba ngamanana bahona bihaina fongdoki In the last 15 months, this is no joke. Since the coming of the NDA government in 2014, every single week we would see a union minister. Where are they today after the 3rd of May 2023? Manipur में अभी खाना पीना तक भी नहीं मिल रहा है. Refugee camp में 15 महीना. किसको पुकारो? किसको बोलो? एक शब्द, एक सेकंड जो मेरा परिवार ने इस देश बनाने में जो कुर्बान किया है, मेरा हक बनता है आज की मेरे को न्याय दिलाइए, नीति साफ कीजिए, नीयत साफ कीजिए, प्रधानमंत्री और गृह मंत्री जी साफ सुधर करके मणिपुर आइए, आपका देशवासी है हम लोग, आप क्यों नहीं आना चाहते हैं हमारा पास? 10 years आपका मन की बात we have listened. Can you not even hear the cries of the women and the children who cannot go back to their homes in one state, a small state, 30 lakh population है madam. Valley का जो 2000 square kilometer है, वहाँ पर जो majority Meiteik रहता है, southern side they cannot go beyond Moirang, southeastern side they cannot go beyond Palel, eastern side beyond Yangpokpi, on the northern side they cannot go beyond Kangla Tombi. The person who is spreading this one community is saying that the chief minister has originated this entire conflict. You can at least, madam, you have another 49 more members in your kitty. My question is it so difficult to replace one man and bring peace to our area? आप जब इतना सा छोटा प्रदेश में कुछ शांति और न्याय नहीं दिला सकता है, इतना बड़ा देश में आप क्या करेंगे?